ꯃꯔꯨꯞꯀꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤꯅ ꯑꯩꯅ ꯅꯍꯥꯟꯁꯨ ꯍꯥꯏ ꯀꯩꯅꯣꯗ ꯁꯦ ꯀꯔꯥꯏꯌꯦ ꯊꯣꯏꯊꯣꯏꯕꯗ ꯊꯣꯏꯊꯣꯏꯕ ꯑꯩ ꯅꯍꯥꯟ ꯍꯥꯏꯕꯅꯤ ꯊꯣꯏꯊꯣꯏꯕ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯔꯃꯅꯤꯁꯤꯅ ꯀꯩꯅꯣꯁꯤꯅ ꯁꯥꯟꯇꯤꯅ ꯍꯥꯏꯔꯤꯕꯁꯦ ꯃꯈꯪꯗ ꯈꯣꯝꯖꯤꯜꯂꯒ ꯑꯋꯥꯠꯄ ꯃꯊꯧ ꯇꯥꯕꯁꯤꯡꯁꯦ ꯃꯁꯤ ꯈꯣꯝꯖꯤꯜꯂꯒ ꯑꯣꯖꯥꯁꯤꯡ ꯇꯥꯟꯅꯔꯒ ꯍꯥꯞꯄꯁꯦ ꯐꯕ꯭ꯔꯥ ꯑꯩꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯤꯈꯛ ꯑꯩ ꯍꯥꯏ ꯃꯣꯏꯗꯁꯨ ꯑꯗꯨꯒ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯍꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯈ꯭ꯔꯕ ꯑꯍꯟꯁꯤꯡ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯅꯨꯡꯁꯤꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯗꯩ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯀꯜꯆꯥꯟ ꯍꯣꯏ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁ꯭ꯀꯨꯜꯗ ꯆꯠꯄ ꯈꯣꯠꯄꯁꯤ ꯑꯩꯈꯣꯏ ꯎꯍꯧꯔꯤꯅꯤ ꯑꯗꯒꯤꯗꯤ ꯁꯤ ꯑꯣꯖꯥ ꯀꯧꯔꯣ ꯃꯣꯏꯅ ꯚꯣꯠ ꯂꯦꯞꯄ ꯈꯣꯠꯅ ꯆꯠꯄ ꯈꯣꯠꯄꯁꯤ ꯂꯣꯏꯅ ꯁꯃꯥꯖꯀꯤ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤꯁꯤ ꯑꯩꯈꯣꯏ ꯎꯍꯧꯔꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯦ ꯀꯩꯅꯣꯒꯤ ꯀꯩꯁꯥꯝꯒꯤ ꯃꯥꯃ ꯄꯨꯟꯁꯤꯒꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕꯅꯦ ꯑꯍꯟꯁꯤꯡꯗꯣ ꯅꯨꯡꯁꯤꯕꯁꯤꯒꯤ ꯉꯁꯤ ꯁꯛꯇꯝꯁꯦ ꯎꯕꯗ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯀꯞꯅꯤꯡꯕ ꯑꯃ ꯐꯥꯎꯔꯦꯕ ꯉꯁꯥꯏꯒꯤ ꯊꯣꯏꯊꯣꯏꯕꯅ ꯑꯁꯤ ꯎꯁꯨ ꯎꯍꯧꯗꯅ ꯃꯥꯅ ꯃꯥꯟꯅꯕ ꯖꯦꯅꯤꯁꯦ ꯊꯣꯏꯊꯣꯏꯕꯕꯨ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯤ ꯀꯔꯤ ꯍꯥꯏꯗ ꯑꯁꯤ ꯑꯉꯥꯡꯁꯦ ꯃꯥ ꯑꯥꯔꯠꯇ ꯑꯩꯈꯣꯏ ꯑꯥꯔꯠ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯖꯦꯛ ꯍꯥꯏꯗ ꯉꯝꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯄꯤꯊꯣꯛꯅꯔꯛꯄ ꯃꯥꯏ ꯃꯄꯨꯟꯁꯤꯗ ꯀꯩꯒꯨꯝꯕ ꯑꯃ ꯃꯉꯣꯟꯗ ꯆꯥꯎꯅ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯃꯁꯤꯒ ꯑꯩ ꯊꯥꯒꯠꯅꯤꯡꯉꯤ ꯑꯩꯈꯣꯏ ꯊꯣꯏꯊꯣꯏꯕꯕꯨ ꯑꯗꯨꯒ ꯑꯍꯟꯁꯤꯡꯁꯤꯒꯤ ꯃꯔꯝꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅꯁꯨ ꯈꯪꯕ ꯍꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯅꯥꯎ ꯄꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦ ꯁꯥꯟꯇꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯁꯤꯅ ꯃꯣꯏꯅ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯈꯪꯗꯅ ꯂꯣꯏꯗꯅ ꯂꯥꯛꯑꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯨ ꯑꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯞꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯇꯪ ꯍꯥꯏꯅꯤꯡꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯣꯖꯥꯁꯤꯡꯁꯤꯅ ꯃꯩꯇꯩꯂꯣꯟ ꯇꯝꯕꯒꯤ ꯈꯣꯠꯄꯒꯤ ꯍꯣꯠꯅꯔꯝꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯁꯦ ꯇꯝꯃꯦ ꯇꯝꯃꯛꯑꯕ ꯃꯇꯨꯡꯗ ꯃꯩꯇꯩꯂꯣꯟꯒꯤ ꯃꯌꯦꯛ ꯂꯣꯟ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯥꯎꯔꯦ ꯐꯨꯜꯂꯣ ꯃꯣꯏꯅ ꯄꯨꯊꯣꯛꯑꯝꯗꯅ ꯃꯌꯦꯛꯀꯤ ꯀꯔꯤ ꯀꯥꯁꯦ ꯄꯨꯊꯣꯛꯑꯝꯗꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟꯗꯨꯅ ꯀꯣꯟꯅꯒꯤꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯦꯁꯣꯁꯤꯌꯦꯠ ꯂꯦꯡꯒ꯭ꯋꯦꯖꯇ ꯐꯪꯖꯔꯤꯕ ꯃꯌꯦꯛꯀꯤ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯐꯪꯖꯔꯤꯕꯁꯦ ꯑꯍꯟꯁꯤꯡꯁꯤꯅ ꯂꯤꯛꯂꯝ ꯆꯥꯛꯂꯝꯕꯒꯤꯅꯦ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯃꯣꯏꯅ ꯂꯤꯛꯂꯝꯁꯦ ꯊꯝꯃꯝꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟꯁꯤꯒꯤ ꯂꯤꯛꯂꯝꯁꯦ ꯂꯝꯕꯤꯁꯦ ꯆꯠꯂꯝꯕꯒꯤꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯦ ꯑꯩ ꯑꯃꯨꯛꯁꯨ ꯑꯍꯟ ꯃꯌꯥꯝꯁꯦ ꯑꯩ ꯈꯨꯔꯝꯖꯔꯤ ꯀꯣꯛꯅꯣꯗꯅ ꯑꯩꯈꯣꯏ ꯄꯣꯛꯄ ꯌꯥꯕ ꯑꯍꯟ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯏꯄꯨ ꯑꯣꯏꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩꯒꯤ ꯑꯣꯖꯥ ꯍꯧꯔꯦꯀꯥꯁꯦ ꯑꯩꯈꯣꯏꯗ ꯂꯨꯅ ꯇꯧꯔꯕ ꯅꯨꯡꯁꯤꯅ ꯇꯧꯔꯕ ꯑꯍꯟ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯂꯣꯏꯅꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯥꯝꯒꯤ ꯑꯍꯟ ꯑꯁꯤꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡꯁꯦ ꯂꯣꯏꯅ ꯇꯥꯕꯗ ꯃꯣꯏꯅ ꯂꯝꯕꯤꯁꯦ ꯆꯠꯂꯝꯗ꯭ꯔꯒꯗꯤ ꯆꯦꯁꯦ ꯍꯥꯟꯅ ꯁꯤꯂꯣꯡꯗ ꯗ꯭ꯔꯥꯒꯥꯁꯀꯁꯦ ꯊꯥꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯣꯟ ꯃꯌꯦꯛꯀꯁꯦ ꯑꯩ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯣꯟ ꯃꯌꯦꯛꯁꯦ ꯍꯧꯖꯤꯛ ꯐꯪꯉꯛꯏꯅꯦ ꯍꯥꯏꯕ ꯃꯣꯏꯅ ꯂꯝꯕꯤ ꯆꯠꯂꯝꯕꯒꯤꯅꯦꯕ ꯑꯍꯟ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯍꯩꯕꯁꯨ ꯅꯠꯇꯦ ꯍꯥꯟꯅꯒꯤꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯗ ꯍꯥꯟꯅꯒꯤ ꯃꯦꯇ꯭ꯔꯤꯛꯅ LP ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯣꯏꯔꯦ ME ꯁ꯭ꯀꯨल ꯑꯣꯖꯥ ꯑꯣꯏꯔꯦ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯔꯤ ꯍꯥꯟꯅꯒꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯦ ꯁꯥꯟꯇꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯄꯥꯎꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯒ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯂꯤꯅꯤ ꯑꯩ ꯂꯛꯈꯤꯄꯨꯔꯗ ꯑꯉꯥꯡ ꯑꯣꯏꯅ ꯊꯥꯖꯔꯛꯏ ꯑꯗꯣ ꯌꯨꯝ ꯄꯥꯜꯂꯒ ꯃꯣꯏ ꯁ꯭ꯀꯨꯜ ꯆꯠꯄꯁꯦ ꯑꯩ ꯎꯏ ꯅꯨꯡꯁꯤꯈ꯭ꯔꯕ ꯇꯦꯜꯂꯗꯅ ꯑꯗꯩ ꯂꯝꯗꯤ ꯍꯦꯜꯂꯤꯕ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯑꯩꯈꯣꯏ ꯎꯏ ꯅꯨꯡꯁꯤ ꯌꯥꯝꯅ ꯑꯗꯨꯅ ꯉꯁꯤꯐꯥꯎ ꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯏꯆꯦ ꯑꯩ ꯑꯩꯅꯁꯨ ꯅꯨꯡꯁꯤꯕ ꯏꯄꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯁꯤꯒꯤ ꯑꯍꯟꯁꯤꯡꯁꯤꯅ ꯂꯝꯕꯤ ꯆꯠꯂꯝꯕꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯦꯁꯣꯁꯤꯌꯦꯠ ꯂꯦꯡꯒ꯭ꯋꯦꯖ ꯐꯪꯉꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛꯀꯤ ꯀꯩꯀꯥ ꯐꯪꯉꯤꯁꯦ ꯃꯁꯤ ꯂꯝꯕꯤꯁꯦ ꯆꯠꯂꯝꯗ꯭ꯔꯗꯤ ꯑꯩ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯍꯦꯛ ꯍꯥꯏꯅ ꯐꯪꯒꯗꯕꯁꯦ ꯊꯥꯖꯗꯦ ꯍꯥꯏꯕ ꯃꯁꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯁꯤ ꯀꯌꯥꯝ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯑꯣꯖꯥꯁꯤꯡꯅ ꯈꯪꯉꯤ ꯑꯩꯅ ꯈꯤꯇꯪ ꯈꯪꯖꯕ ꯈꯔꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯀꯩꯗ ꯍꯧꯖꯤꯛ ꯃꯩꯔꯥ ꯄꯥꯏꯕꯤꯅꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯏꯁꯦ ꯌꯨꯝꯒ ꯄꯥꯜꯂꯒ ꯀꯥꯏꯅꯪꯅ ꯍꯥꯏꯕꯨ ꯂꯥꯏꯔꯤꯛ ꯃꯌꯦꯛꯀꯁꯦ ꯀꯥꯎꯔꯦꯕ ꯁ꯭ꯀꯨꯜ ꯇꯝꯃꯛꯄꯗꯣ ꯆꯥꯛꯈꯨꯝꯗꯅ ꯂꯩꯗꯅ ꯂꯧ ꯃꯌꯥꯝ ꯁꯨꯕꯒꯤ ꯂꯧꯕꯨꯛ ꯆꯠꯄ ꯍꯩꯔꯛꯇꯕ ꯑꯩꯈꯣꯏꯁꯦ ꯂꯧꯔꯤ ꯆꯠꯄꯗ ꯇꯨꯗꯅ ꯁꯨꯃꯥꯏꯅ ꯅꯤꯡꯉꯤꯕꯒꯤ ꯃꯌꯦꯛꯐꯥꯎ ꯀꯥꯎꯔꯨꯔꯦ ꯑꯗꯒꯤꯗꯤ ꯑꯃꯅ ꯀꯩꯅꯣꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯑꯩꯈꯣꯏ ꯇꯤꯚꯤꯒꯁꯦ ꯊꯣꯛꯂꯛꯄꯁꯦ ꯃꯁꯤꯗꯤ ꯍꯤꯟꯗꯤ ꯃꯌꯦꯛ ꯅꯤꯡꯁꯤꯡꯉꯛꯑꯦ ꯕꯪꯂꯥ ꯃꯌꯦꯛ ꯅꯤꯡꯁꯤꯡꯉꯛꯑꯦ ꯏꯪꯂꯤꯁꯀꯁꯦ ꯅꯤꯡꯁꯤꯡꯉꯛꯑꯦ ꯏꯁꯤꯗꯤ ꯌꯥꯝ ꯐꯕ ꯄꯣꯠꯅꯤꯅꯦ ꯑꯩꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯔ ꯍꯩꯗꯅ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯇꯤꯟꯅꯗꯅ ꯑꯩꯈꯣꯏ ꯆꯠꯂꯛꯏꯁꯤꯗꯤ ꯑꯗꯨꯝ ꯑꯣꯖꯥ ꯈꯔ ꯃꯣꯏꯅ ꯑꯗꯒꯤ ꯁꯤꯜꯚꯥꯒꯤ ꯗꯦꯕꯦꯟ
ꯃꯣꯏꯅ ꯃꯌꯥꯁꯦ ꯍꯧꯗꯣꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁꯤꯟ ꯆꯤꯡꯊꯣꯛꯄꯤꯗꯅ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯈꯔ ꯇꯤꯟꯅꯔꯛꯄꯗꯒꯤ ꯈꯔ ꯑꯁꯨꯝ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯅꯦ 1992, 94dagi dum akhoi mayase hek hawdorpadi koi jawjarabani ado matamdugadi koi pham paijade naha oibani koi pham paijaroi aina adai kharani lerega 94dagi dum akhoi je dum koi kungi gari paidana dum laisini asumai ta ngasi bauche laini aduna aina aroibada ain hajani mudi alman singsia amukka hanna puramjaraga naha maruki ahansing adagi di United Club di Wadasing musuhaina masigi exhibition siga kawai hacang jauna putok pirak tana mayang da khaman basya kham da mayang su khange khaman basya amukka na thaga chara ai wa hai tra se matang siga tensin ja ai uang ka song tong sang ne ja pe mani